पाउजेद यमम ओइबा मरोइबा पाउ खरा अपडेट तौजरी बीजेपी दा तौबा थबक सिंह खुद थिल्ला थिल्लाका ताकपीगे तौरमद्रबदी पॉलिटिक्स तगी तोकपीगे सीएम लाइबाक गाकबा हाइबसिदी कोकना गाकदबनी मखोय अनि अहुमना लीलादा गांगबदौना लाउ खोंगलका लाइबाक गाकबा यारोय कांग्रेस की लुसिंगबा अमा अनिना बाय इलेक्शन की कैंपेन दा ngahek leitaba बीजेपी नदी करी थबक तौरमबगे हाइबसी खंगद्रबनिना आई खुद थिल्ला थिल्लाका ताकपीगे लोइना थबक मंगा तराक पुथोकपद तौखिदे हाइब ngamlabade ayak politics ta ki topige aina chief minister nongthombam birena phangdokre thaji ki tareta pangthokadriba pa election dalilong kendra da independent merep oiriba abdul nasir gi ngasi maiden khul singya lambak ta pangthokba political conference da saruk yakiba chief minister n birena makhatana haike anouba bjp ki suksina balenga kasi lakpa tha pharakpaga congress na lenga kasi buthokaina ba kayar khona rakhe lenga kasi hek lakpaga miyam ki chakot thawang jaifa thawrang kaya paikhalakpa makhoi di leibang ngamdre maduna maram oiduna congress ki mla taruk asina ngarang nahalta sembada ngari ba bjp na miyam ki damak torokli pa mayam asi yenglaka lenga asi kai khrabadi lamdam asi mangba tare hanagi bisi mina ki lenga adu amuk halaka dore khanbadagi bjp lenga kalhaudaba yade aiduna makhoi taruk mla dagi resign tawkhibane makhoi taruk na congress dagi resign tawramdraba bjp hojik lenga pairam laroi MLA taruk asina kathokpaga loina resign tawramdrabadi pumloi loigani CM na haiki mamangi lengak matamda naga koki hanaki mitai amati mitai pangal gi marakta hu kapsinduna purup masel khananaba hatnanaba sinke adugumba kaya asi amuk halaknaba amaga khanhalaga sakti paiba nungaijaba kangbu kaya ama laire BJP gi di madu natte miyamna aikoi gi damak mafam khudingda nungsa marakta aikoi nang ngangba tabinanaba ngaijaramba kaya du madumak nungaiba ani sude aduna lengak asibuk kanana bakathok leba MLA singkidam tama khoina haiba janana ba center na pautak pirak padagi makhoi minister pham soidrabane congress ti adu oirabasu haiba party ne masige wakhalsi leirabam khai loisin ba yaba waroisin amata leite jiri lambi BJP lengak laktang ida gari chatpa yaramde thong jatra ulamde lengak asi lakpadagi thong ani sanana ba urep uyung tamkhre haujik thong tekliba chingning khai ki basing asidi national calamity ni mauda landslide tawbada sunong manini da semlaga gari chalale chingi mafam singda ana ayak jaruk pada chathok chachin tawna baba service thamle haujik miyam ki damakta helicopter service leire yumthong kuding da awa ana taraba mayam layang bangam dana laijaramba adunga sidi CM ISD amadi Ayushman Bharat haiba PM ki card fairaga lemna layang ba jahalle masida lupa lakh ani amadi manga gi lemna piri Imphal more lambi 4 lane ohelle hana leramdaba singmi tami nungsinaba haujik leihelle covid ki waraba matam asida singmi tami kari charibage thagribagi aina hangtuna masin mana oibagi mari adu amuk hanjel halakle punamak asibo congress na ji masin thibani aike CM na makhatana hai congress na palingi matam da nong mata turel tengkhide maduna ising chawraklaba matam da turel khongbal kaibadagi miyamda awaba kaya mayok na le lainga kasi lakpadagi asiguma thodok thoklabra aina hangladuna lainga kasi hek lakpadagi matam chana turel gi khongnung tengduna nong chuduna ising chawrabasu hantak turel khongbal kaidabane laibak ngakpa haibasidi kokna ngakadabane namphu sapu gi maung da ngaklaga laibak ngakpa yaroi lila da ngangbadona paukho law khongba makhoi ani ahumdo ubada aidi khire miyoibagi lusingba amagi magun haribasi janadaba mibo jananaba loinaraga hingminaba dune janadre haiduna aikoi masen hatna lagal leirabadi lusingba leitrabasu yare CM na haiki lengak asi lakpadagi hojik manipur da lakliba ahongba sing miyamna su ure lengak asina lawmi singna puthokliba chana thaknaba potlam kaya lengak asina laisinduna mapanta thadokle yum da nga farm tawnanabagi loan kaya pithare startup scheme gi makha da thabak chuningba miyamda loan pithare dal makai di loan amma tanana ba honabada miyam yamna wanarambane aikhoina vote lepliba chi miyam bu nungaina thamnabagi damaktane aigi nungaina ba natte mapuna aikhoida miyam gi thabak tawnaba sinarakpagi matung ina vote lepane MLA minister sina kendra gi miyam lakpa matamda luna chana tawsi aina aigi MLA minister singda toina hai maram charabadi miyam gi demand loina yai soina rabe singi damakta lupa lising amaga sangma tha kodingi pire larik tambang ngamdaba kya lengak la lemna larik tamhalle school phagatlan si aibagi budget ta sel kaithokna ba thamkhre BJP na miyam gi nungaina bu honarakpada masin thi haiduna miyam da sandokpana congress ki hainabi oiramle aduna lilong kendra gi miyam na nasir bu sagut piduna chawkhatpa kendra
Saukut Manipur oinanaba honabada miyamdagi Nijari aina CM na makhatana phongdokhi atop pau amadana Kangpok PPS ki OC khogena sel puthok tun leng birakhiba nupi mayumna lokotkre Kangpok P Police Station ki OC maibam khogena masagi sel puthok tuna ngarang dagi Kangpok P ki CIC da leng chatharakhibi nupi adu ngasi mahaki imung manung da lawba lakpaga loinena OC khogena imung manung da khusina khre aire Soktuna lairiba nupi adugi maya nupani aiba Kem Setri kauba miyoi amada nupi asi ngasi ayu khusinagibane Nakalamromda laingakna nongna thokiba SOP gi matangda police na miyamda awareness piri SOP thugairabadi lupa lising tara fine loba AI Handak laingakna thokiba anoba standard operating procedure SOP adugi matangda police na ngasisu tongan-tongan mafam kaya da awareness campaign pangthokle ngasi gi thoram adu lamlai police station na Impal East district ki SP Jogesh Chandra Hobijam ki midyang makada lamlai ki SDPO ki S Ais Ravi Kumar IPS amasung saumbong ki SDO T Milikantana lamjing lamtaktuna awareness pangthoki awareness campaign adu tongan-tongan ba lamlai police station ki mafam sing maru oina leimakong mapalda hauki mafam adu lamdam adu ki ima ibel singsu unaduna wakal taminaki COVID na siba mi potloi bada lenga na lupa lising kundagi kun mga phawa lawduna sendal lambi chatharabra COVID-19 na maram oidan lehidraba miyoising potloi bada lengak na lupa lising kundagi kun mga phawa lawduna sendal lambi chatharabra aina COVID na lehidraba imong manung singi miyoising na anglagle COVID na lehidraba mi ama poloi na bagidamak lengaki may kaitagi mi ahum mari tharage aduga imong manung gi bi khara yahullaga makhoi na lupa lising kundagi kun mga phawa puduna chatke lairaba awaba taraba imong manungda laina amana maram oiduna nabadagi positive oiramduna leikidaba thoklabasu sanpam asimag adumak lawre tawbadi lairaba saningai thakningai leijadaba imong amadadi COVID na leikidaba oirabasu kadaidagi sanpam ase pigadoino aina hangladuna pidaba yade airagana mi leidabagi awaba adu toklaga sel thiba amuk chatpa mathau tare maramasina legakna chatna kanglol asi lairaba singda saphagadaba mau amada hongdok pinaba apel tawrakle Atopa COVID na laikidaba awam marakda laiba imong amaki piyoising na phongdorakpada COVID na laikidaba mi potloi na ba lengak na lupa lising kun pigadaba ni airiba asi kadaidagi pidoino haujik imong gi cheng chana phawa lengak na khara piriba asina tha ama saba kona ba nate mi leidabagi awaba bu khangadra potloi bagi sel thiba bu chatkadra mi leidabagi awaba bu khangadra potloi bagi sel thiba bu chatkadra khangdre aduna laingak na COVID na laikidaba mi potloi bada sel tingdana potloi biu maduna miyam gi awaba khara andagane khangabuk COVID na laikidaba imung amagi biu singna ai lainga ki thawung asidi lairaba sing siro aibaga chap manai COVID po thengnagadra lainga ki akan ba wail bo thengnagadra khangdre Congress ki matamdana phong nami hatlabasu phai hairiba BJP ki lainga asina thanungda sor thatuna mi hatle maramasina lainga ki thawung thausil hongdok hanninge Nakalamromda COVID na leikidaba patient ama negative ne haiduna miyam na potloi ruraga positive ne amuk haiduna miyam ngawalle club Maming leiraban numit kudingi ayukta phongba pause singda ngarang COVID patient ahum leikite haina yaukhiba aduda bisumdagi khoisnam buda sahi hundra COVID na sahi hundra suraba ahal ama COVID na nabadagi laing lekhibagi ngarang leikidaba galoina na negative ne aibadagi laikai miyam na mathau mangam bangtok luraga ngasi ki pause singdana positive ne amuk harakpadagi mafam asigi miyam ka ngaung halle aina United Pioneers Club na pawmising da phongdokre Congress na hanglakli Manipur gi CM ki advisor kayano makhoi gi phamsing asi cabinet minister ga managadra Manipur gi minister N Biren gi advisor masing asi kayano makhoi gi phamsing asi kari ga managane amade makhoi gi sel thungi kanaba asi karino haina Manipur Pradesh Congress Committee na thadorak pa serol amana hanglakle serol asina hai Manipur da COVID-19 asi thengna bangamdre BJP na lusing balai ka asi gi makada COVID na maram oraga nongmada miyoi mapan phawba sijilakle phibam asida lainga kasina mapung phaba health minister haptaba karigino lairaba miyam gi damak lainga ki hospital amade testing center sing da lemna COVID-19 test tawdriba karigino amade state asigi chapchaba COVID ki phamuk masing sing basing phongdok triba karigino aire maraga sida miyoi jamaga yankhai positive oire marina laikhidre Saliba pung kun mari asida Manipur da miyoi chama yankhai nauna COVID-19 positive oire miyoi marina laikhidre miyoi chama ga taraga tarit na laichet asidi ki patuna disaster tawkre aire Health Department ki Assistant Director su oiriba department asigi wangangloi Dr. Khoirum Sasi Kumar mangang na thadorak ba serol amana ai
ngasi nongna positive oikiba mioi chama yang mak travel history leitaba mioi ngaktani aire nongna positive oiraklabasing asi tharaga state asida COVID-19 ki apon bakan pam case lising taraga mapan chani ni phuga mathoi sukre haujik phawbada laichat asidagi phagiba migi masing lising taraga manga chamri humpu sukre haujik active case da lising changa marfudara taret leire ngasi laikidaba mioi mari adudi Imphal West dagi mioi ani Thawal district dagi ama amade Imphal East district dagi mioi amane laikidaba sing asi tharaga state asida COVID-19 laikidaba migi masing samaga marfumari sukre Arwibada content sing asiga maru iba pau khara asiba pau tamjariba Manipur Local News YouTube channel amadi Facebook page asidagi yengbiri punamak po thagachari loinana channel asina domda kanarabadi subscribe like and share to ba kawi gunu punamak po amukahanna thagachari